Somda Athoiba accident tawre tabada Ningthem Pakpi Tonthoi Punna Siza Hospital da Thuna Yorami Athoiba operation tawbagi pusilami Pakpina Kari matawno aigi ichada ngasi thokliba mataw asibo Tonthoi mama bu themjinbi Ima aikhoi tamo kaisu tawriye Ningthem di koi chen duna hospital aduda lairiba doctor sing aduga wari sanari hospital aduda lairiba doctor anamba Ningthem ga loina khangnei aduna athoi babu kaida soikigadage haiduna magi angamba thakta honari Panthoi mama leitre haibasi Tonthoi khoidi khangnamde Tonthoi mabuk ningda Panthoi bu warauje Panthoi na magi mabungsi asumna tohanbani haiduna Ngahaki matungda Athoi basu operation loiraduna putholai laibak phabadagi asoi angamdi yahaudre Athoi ba special ward ta putholai Athoi ba operation tawriba doctor amana asumna hairei Athoi bagi parents anima aigi room dam ta changbiro Ningthem na phani doctor asi haiduna Ningthem ga Pakpi ga punna doctor gi lairiba room adomda chatkirami Tonthoi na mabungi manakta lehawi doctor aduna Phambiu sir madam Ningthem ga Pakpi gadu thariba chair aduda phami Ningthem na doctor aigi chagi phibam chibu doctor aduna kaisu pakhaningai di leite adubu kokta kitang hena sokibana hanagi memory kitang di mangkhini Pakpi pakhatna ha kainu haisibo doctor duna madam pakhatpi gano amuk soidana ningsinglakani matang khatang changadabagi watani Mangonda hanagi ningsingbada mateng pangnaba posaksing leibiragadi mangonda toinu utpiu thuna pharakani da kaisu thoina pakhaningai oideda Ningthem na thank you doctor sipumna doctor koina hona bibagini doctor na sidi akhoi gi tawbam thokpa ithawni da Ningthem na adudi doctor akhoi mu thoage hoi doctor gi room dagi tholakpada dainaga mapaga lakpaga mapa hek janare daina na Pabung athoi babu kaisu tawdraba Ningthem na kaisu thoidokpadi thoktre adubu makokta khara hena sokhibana hanagi memory kharadi mangkhare hai Daina kaptuna ningsinglakini hai bro pabu Ningthem na ningsinglakini hai pakhatkanu ibema Ibo bina itai bungo adudi gyal la audriba la audri ngahak leradi lakpasu yare adudi angangi manakta changlasi Ningthem Ibobi Daina Pakpi punna athoi bana leiriba adomda changlai Tonthoi na ima aikhoi tamogi kai hairake Pakpi na kaisu tawraroi hairei Daina khangna khangdaba charaga Tonthoi da hanglai ton noi tamose kai da chaluni hairamge kaidawna khibaga yawge ba Tonthoi na kaisu tawna khiba leite che Daina khoi athoi bagi maramda wari sanari Somdana Panthoi gi mama putharaktuna sanskar tawna bahonari Panthoi mama bu konduna kapli Laikai gi ahal singsu Panthoi gi mataw uba ngamlamde ahal nupi amana uthokna nungai thideda icha Panthoi gi marai bakshe uthokna thikreda ahal nupi amana amo ichi asangbido ngasai da neme aigal lambi da konglorambado uthokna thajakhideda ahal nupi amaduna amo aidi Panthoi gi mataw she yengba ngamdreda Ngahaki matungda Panthoi gi mama gi thawai yaudraba hakchangdu poloikre Panthoi gi mama leitre haibasi Tonthoi khoi naubi khoi di khangnamde asengbadu khangdabanina Tonthoi Panthoi bu warobani Mathangi numitu athoi ba gyan lai mana he gyan lakpada Ningthem Pakpi Tonthoi yam haraurami Ningthem na isha kaisu tawdrobo athoi ba tapna tawdre babung Ningthem na yengo sida le pisingse kana no yengo athoi ba nokfe tongna hairei khange pabo Daina na adudi aigi ming hairo chumbre yenge athoi bana Daina ni kaino aibu nang hana khangda dawna Ibo bina icha kuina naraga laiba yapote ko hoi pau athoi ba machan nupi rom da onsilai aduga hairei ton kaigino adale pagale ide laosida Tonthoi su mabungi manakta changchilai tamo haune Pakpi na imagi bungo kai hagi ma wa ngangna ringai tanjadu da doctor changlai doctor duna athoi ba nasa kaisu tawdre ko athoi bana tawdre doctor week ani mukti hospital sida lemina khiba tare
Hoi doctor. Adudi ai so muk thoage nungai taba ama hek lebaga pau pirau ko. Phani doctor. Nongma asum haukibana panthoigi mamagi asti su loikare sorasu kuidere nahan makai naubidu makoigi family oina moreda koiba chatlubani hek halakpaga panthoigi mama leite tabada naubi khoi mama mapaga punna hangba lai panthoi hanadagi masadu yam chontharami chada thaktabanasu masa adu khangson solibani naubi panthoi bu ubada thamoi sokna nungaitaba haibadu oire panthoi magi phamung aduda mangduna family naubina kaigino panthoi nangni ima letre habasi engoda hairaktriba nang yam phattego panthoi khumde panthoi mama ne hek leikidraba numittudagi mapi taba leptribani ma ngasi su leptana magi thingbina ba yauddraba sinthari ngasi su panthoi gi mitlu pira naubi tapna panthoi naubi de tapna mamai du onsilai naubi na panthoi gi mittagi tarakliba pirang du taithokpi aduga tapna amu hairi nang ngasi su yam sonthana ure ado imagi pauksidi tontoi kuitedi haikibro panthoi haide haibagi maongda makoktu hai naubi di athoibagi paudu panthoi khangba malubani aduna tapna hairi da athoibasu hospital dagi heng discharge tawni haibani panthoi ngakna hanglai kaino naubi nang haidubo dada kai tawba yauge naubi na kaino nang da athoibagi wadu khangro panthoi na khangdi kai tawba yauge dada do hanaubi naubi tapna accident thokpadagi khara kuirabane hospital na leiba panthoi makhon thongna kablai kamna hairei naubi asyam patabi nu pide ai barodagi imasu dadasu khudong thiale ai sinege naubi ai hindu da leingre naubi panthoi bu chena konsinpi aduga hairei kaino panthoi nang haidubo nang kai gi siduino nang landi panthoi nang adumai taw leradi nasado nokmonumagi soksin be helani panthoi naubi na koli badu tamna thadoklaktuna hairei naubi ai dadagi manakta chatninge adubu moina ai changhanningadra naubi tapna kaidobagi changhanningoiduino da athoibana nang lakpo ubada hena so haraujadune ai ga hayeng imagi sorat hek loibaga chatse haina ringai tanjaduda naubi da call ama laktuna naubi mapanom da tholai wari sanaruba halakpada kenuna naubi bu kaurei che naubi na how nang school hala abo ado nahan khaidi lakte kaigino aido more da chaluraba aduna ne kenu naubi gi manakta changsilaktuna tamna hairi che naubi moida athoibo koi baba dur yam phatte naubi ngakna nangdi tonthoi pabungdi kamai masa khangliba adubura aikhoida lakpada khangliba ma yam phatta jani madi noida karom kanda kaidoba lakliba kenu na thokiba thodoksin adu amatta chithadana tami naubi saunningbana khangba ngamdre ado che naubi aikoi che panthoida aina haina haidokanu ko naubi tapna hairoi da athoibudo aikoi che panthoinadi yam nusijabane adubudi da athoibanasu panthoibu yam nusibane ado la changlase naubi na soratu tonthoi da haisi haibani adubu panthoi na hairagum si haiduna haidre naubi su hayengana lakya hairamaga chatkhare nungdangdu mani na panthoi bu wari sasi haina kaurei mani na panthoi tabro nangbo laone sida phamune nang mamana iche gi sorase hek loibaga aigi iche ama Bangalore da lei haibado magi manakta leiraga nangi lari makha tamthanaba haibadu nang yaraba natro panthoina aigidi mama khoi khata ngairabane ai mama khoi na haiba pumnama ingani ye manina napukning sonthaganu isasidi nangi dama aikhoi leiriko nangi flight ticket kaktuna leirabani pugadaba na phinaron hapsinba hauro awatpa leibada nane da hayuko hoi mama Mathangi numitu panthoi khoigi mamagi sora soli mina su leikai duda aphaba mi ama oibanina khangna chanaba leikai gi mi mayam su sorat yaubala ami aduki matik mi yami sorat loirakpada naubina mani khoida panthoi ga thabak amata chatminaruge haiduna athoibana leiriba hospital adolom da la ami athoiba khoi discharge tawba numit oibana koirang langlami
Laibangna pharisu ningthemsu athuba thabak ama lei haiduna office chatkrabani hospital aduda lehorisi tontoiga pakpiga moigi thabak ingkhang sunaba leiba maipaka lei panthoiga naubiga athoibana leiriba adomda changlei panthoi khoi changlakpaduda tontoiga mamaga punna panthoida yenglei pakpina panthoi lao changno kaigino ada lepaga leiridi Athoiba mamana panthoi koubaduda panthoi khoiromda yenglei athoiba masada panthoi ubada kainomadi phawi panthoiga naubiga changlei naubina da athoiba nungairibo athoiba ngakna nangdi ai min kamai khangliba athoiba gi wahai duda panthoiga naubiga du amana amade yengnei pakpina ibungo nangbu moi masa khangdrabo ningsingba thoktre ima Panthoi khanghaude mamitagi mapi tapna tarai nachanupigi mamanabi singni o nurse amana athoiba khoigi mi amata doctor gi room da amta changlo hairi pakpina ibema panthoi noi wari saramuko ai doctor manakta amta chatlukhige asi haiduna pakpi doctor gi room da chatkare panthoina athoiba da osilaga mapi tana hairi dada esumba sakhagdrabo athoiba ngaha khali aduga khumlai khangdiye athoibana khangde hairakpa wahaiduda panthoi athoibada yengna mapi sinthari panthoi athoibagi manaktagi chenthoklai athoibana ado ichanani aigi luhongbada ngata lauko aikhoi tonga punna thaba ingkhang suminanaba aikhoi mi kaya leijadeba athoibagi waduda naubi panthoida yenglai panthoi kapna nofet tawna khumlai lake Naubi tapna panthoi bu kaurai panthoi Naubi gi phone du call amala ami Naubi na tonthoi panthoi na bani wari saramuko asi hairaga Naubi mapalom da thokare tonthoi panthoi gi makutu chingduna moina leiriba ka adugi mapan da thoklai tonthoi na kayamu walige nangna tamu gi manakta laklise aikhoi da kayamu wan gi ge haino panthoi kamna hairi tonthoi na kaubirakono nangbu aigi tamona asuk nungsirubagiro nangna aikhoida uliba matause kyam walibage aikhoi tamoda khudong thiba thoongadaba panthoi na tonthoi ai landabane nang soidana noma khanglakhiniye nangna asengba khanglakpa matamdu phawba ai ngairamge ko tonthoi na yare nangi wa amta taningde nang ahenba yam pamale nasagi da khanba nanga aiga imanabi oiningdiye Panthoi tonthoi gi wa adu taba ngamdaduna mafamjudagi kaptuna panthoi chenki panthoi na kaptuna hospital dudagi chetholokpada daina ge hek thengnare panthoi daina da haipe yenglamlaga chenki tonthoi mabungna leiriba adomda amuk changai athoibana ton namanabi singdu chakhraba hauji agi nakta kaplamba nupido aine yam toina ukhiba mi amadi male ado nishingba thoktre naubi su phone wari saba loiraduna changlakpada panthoi leiramdre naubi na tonthoi panthoi di chatkre kaino aiga lakminaraga mama tomda kamai chakhiba noi keke wari sanakhige magi thamoi sokpa waga haikibro kaino naubi magi thamoi sokpa kaiwa hairu dawrige aina mana ma tomta chakhise kaino madi toromdau male tonthoi na aina haiba wase nang thajadriro naubi na adunate pare esuma amta tanarukhi ko naubi chat ke haina leitholokpada daina su changlai daina na athoiba daina kai gi thena la ino ngana la o hairaga naubi moina ngangna hobo singdu tadana panthoi tanarei panthoi lambi da mangduna chatuna leirami panthoi kaino nang aingonda kaim hainam da bi chalidi aina haidra naubi aisi am phatabini haina naubi pakhatna nang kai dorage kanana kai haraglino panthoi kakngang tongna hairei tonthoi na aina da dabu khudong thiba nangani ni haye sibo aina thon ba oigadro naubi saungna hairei khangni ai ngange tonthoi do panthoi thuna hairei naubi haigino tonthoi di icham jamjabane ai maramdagi nabani gi mari thadalpa ai pamdi naubi na panthoi nang lande haibadudi utpa phaye nangna nara lanbagum leido kaiginoba awabase ai itomda khangjerage kanasu china haningdi naubi ai yumda thinbira mo naubi
Naubina lao chalase Panthoi-bu mayumda Naubina thinbirai Naubi-su mayum hek yaubaga Tonthoi-da message ama thazili Naubina Tonthoi haying noi adagi fast food aduda amta lao nangonda haigadaba wa yam lei Tonthoi-su message adu halai kaiwano yam lu bro ludana ne aina nangonda kaurise pung kaya dano 11:30 da hoi hoi Somda Panthoi makha tamthanabagidamag Bangalore da chatnaba airport romda Mani Ichan Kenu moi punna Panthoi bu thindokpa chali haina khiba matung inna Tonthoi ga Naubi ga Tonthoi khoi adaigi fast food aduda famli Naubi na Tonthoi aidi no siam phana khalubani adubu pura tayu narame Tonthoi na kaino Naubi nang haining ni se Naubi machindu chinglaga haifet nonglei Nang magnasu Panthoi bu lana ubang ngambani ko Tonthoi na Panthoi gi wari oira di toklase kai gi tokpa nang Panthoi gi maram da kyam khanglage ha noi gi da phanaba da khaliba Panthoi da thokli ba singse nang kyam khanglage ba Naubi nang haido ai gyan ta de phajanam ta hayu ba ai wafam se kana gi mafam da hairoi haina Panthoi gi mafam da wasaki adubu ai noina Panthoi da tawbiri ba mong se yengduna leiba ngamje Tonthoi khangning bana henman bana hanglai Naubi hairo ai khangning bana leifang khangdre Naubi tapna Tonthoi da mapana Panthoi hoigi ahan singda ngang khiba sing adu tamami Naubi na adu numitu dagi ne Panthoi na mangamanga leiriba da athoi badagi khara lapthokibagi maram aina nangonda haise haibane adu Panthoi na noi pabungna kanagumba miyoi amada haidoklabadi Panthoi bu afaba oiroi haina hairami aduna Panthoi na wafam se matang kuina lotuna thamibane Tonthoi kapai Naubi na amuk makha tarei aduda nate noi pabungdo ai warau dabadi ngamde Tonthoi mapi tana Naubi da yenglei Naubi amuksu makha tarei mi ama oiraga mi amagi wangangde nakhoi gi pabungdo nangna Panthoi ga noi tamoga aikoi exam loiba numituda unahanbado adugi numituda noigi pabungna khangkiba male noigi pabungna Panthoi khoi da chatuna yam china ngangwa male numituda Panthoi khoi imalai khiche do Tonthoi mapi tana hairei kari Panthoi gi mamalai khitraba aduga Panthoi da engonda hairaktribana kaige Naubi na noi tamo accident towe haiba mana hanta khangkida ngairibane ma tasengna da athoiba accident towe haiba khangjedabane aina sorata nangsu yauna ba haibane adubu mana nangonda awawa pautamingde hai nang wahaningde haibane mana aroibo oina noi tamo bo amta unajage haiduna ngarang hospital da lakpane adu waringai duda da athoibana Panthoi bu masa khangde haiba aduga nangna su thina ngangbiba Panthoi gi thaudokse nang aingonda thoklamnabadi kai oine haiba ngamra Tonthoi ai nang bude warau da bangamde Tonthoi na Naubi ai Panthoi da yam lan khre ai babu kaya lana khaluraba Naubi Panthoi gi manakta amta chaluse ai gi rase amta ngakpiu haina haijeru se lao Tonthoi ga Naubi ga Panthoi khoi da lai Panthoi khoi gi gate tu solo duna lairami Naubi na Panthoi khoi gi yumthang naba aduda hangi Naubi na ine khoi gi yumthang naba se ge solo li se kaida sakhige nupi duna o mani gi iche gi macha nupi Panthoi na ama leibado airport ta thinba chakhibani ibema wa du tabada Naubi ga Tonthoi ga ngakna yengne Tonthoi na ine chakhiba kyam kuirage nupi duna khara kuire ni ibema pung 12 makhai gi flight tongni haibani ne Tonthoi magi gari du da fat yengi aduga Naubi da hairei Naubi 15 minute wali chachilao Naubi na lao nang da tare Tonthoi ga Naubi ga du airport rom da thuna lai airport yoram dai da flight paikhalakpadu ure Naubi na moi gi gari du khami aduga Tonthoi paikhalakliba flight adu yengduna kapi ma kapna wangang lai Panthoi nang ai bu warau duna chalabo ai nafam da phawba lale haiba ngam hodre Naubi na Tonthoi toklase ma amo halakhini mana kaisu nang bu warau moida magi magun nang su khangni duni Tonthoi tarakli bu mapi du taithoklaga hairi ayumda amta thinbiramo ekhoi pabung budi warau da bangam de ai pabunga mukna basu phatte Tonthoi nang bu he pukli bana pani phajana adum haino ado noi tamona ngarang luhongba yam pali do kaino aikhoi pabungna aikhoi tamoga chedaina ga luhongna basile tamosu hanagi
ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯅꯤꯡꯁꯤꯡꯂꯛꯇ꯭ꯔꯤꯅꯤ ꯇꯟꯖꯥꯁꯤꯗ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯑꯗꯤ ꯂꯨꯍꯣꯡꯕꯁꯤ ꯀꯩꯁꯨ ꯌꯥꯔꯣꯏꯗꯕꯅꯦ ꯇꯥꯃꯣꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯇꯣꯟꯊꯣꯏꯅ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯇꯥꯃꯣꯒꯤ ꯃꯀꯣꯛꯇꯣ ꯈꯔ ꯍꯦꯟꯅ ꯁꯣꯛꯈꯤꯕꯗꯒꯤ ꯍꯥꯟꯅꯒꯤ ꯃꯦꯃꯣꯔꯤ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯇꯥꯃꯣꯅ ꯄꯥꯟꯊꯣꯏ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯤꯗꯣ ꯅꯥꯎꯕꯤꯅ ꯑꯗꯨꯗꯤ ꯐꯔꯛꯈꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯐꯔꯛꯀꯅꯤ ꯍꯥꯏ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯅꯪꯁꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯒꯦ ꯅꯥꯎꯕꯤꯅ ꯇꯣꯟꯊꯣꯏꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯂꯒ ꯅꯥꯎꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯔꯦ ꯇꯣꯟꯊꯣꯏ ꯌꯨꯝꯗ ꯁꯥꯎꯅ ꯆꯪꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯇꯣꯟꯊꯣꯏꯅ ꯄꯥꯕꯨꯡ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯥꯅꯤꯀꯣ ꯅꯤꯡꯊꯦꯝꯅ ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤꯅꯣꯅꯦ ꯏꯆꯥꯇꯣꯝꯕꯤ ꯇꯣꯟꯊꯣꯏꯅ ꯄꯥꯕꯨꯡꯅ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯄꯥꯛꯄꯤꯅ ꯀꯩꯅꯣ ꯇꯣꯟ ꯅꯪꯅ ꯅꯄꯥꯕꯨꯡꯗ ꯍꯥꯏꯔꯤꯗꯣ ꯅꯤꯡꯊꯦꯝꯅ ꯀꯅꯥꯅ ꯏꯆꯥꯗ ꯀꯩ ꯍꯥꯏꯔꯛꯏꯅꯣꯅꯦ ꯏꯄꯥ ꯇꯧꯒꯦ ꯇꯣꯟꯊꯣꯏꯅ ꯑꯣ ꯄꯥꯕꯨꯡꯒꯤ ꯋꯥꯉꯥꯡꯅ ꯃꯤ ꯍꯥꯠꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯈꯪꯍꯧꯗꯦ ꯅꯤꯡꯊꯦꯝꯅ ꯇꯣꯟꯊꯣꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯄꯥꯛꯄꯤꯅ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯈꯨꯠ ꯌꯥꯎꯕꯤꯗꯅ ꯐꯖꯅ ꯉꯥꯡꯕ ꯌꯥꯕ ꯋꯥꯁꯤꯗ ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯇꯣꯟꯊꯣꯏ ꯃꯄꯥꯅ ꯊꯥꯔꯛꯂꯤꯕ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯃꯄꯤ ꯁꯤꯟꯊꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯥꯟꯊꯣꯏꯅ ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯂꯥꯟꯕ ꯊꯕꯛ ꯇꯧꯗꯨꯅ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯒ ꯑꯗꯨ ꯀꯟꯕ ꯋꯥ ꯉꯥꯡꯂꯨꯔꯤꯕꯅꯣ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯥꯕꯨꯡ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯄꯥꯟꯊꯣꯏꯗ ꯊꯣꯛꯂꯤꯕꯁꯦ ꯅꯆꯥ ꯑꯩꯉꯣꯟꯗ ꯊꯣꯛꯂꯝꯂꯕꯗꯤ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯒ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ ꯄꯥꯛꯄꯤꯅ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯃꯣꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯏꯆꯥ ꯄꯥꯟꯊꯣꯏꯅ ꯑꯩꯈꯣꯏꯗ ꯀꯌꯥꯃꯨꯛ ꯂꯥꯟꯈ꯭ꯔꯒꯦ ꯅꯤꯡꯊꯦꯝꯅ ꯃꯥꯅ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯆꯥ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯤꯁꯦ ꯎꯅꯔꯨꯔꯦꯅꯦ ꯑꯦꯛꯁꯤꯗꯦꯟꯗꯣ ꯄꯥꯟꯊꯣꯏꯅ ꯊꯣꯛꯍꯟꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯅ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣꯅ ꯇꯝꯂꯝꯂꯕꯅꯦ ꯑꯗꯨꯗ ꯄꯥꯟꯊꯣꯏꯒꯤ ꯃꯔꯥꯟꯕꯨ ꯀꯩꯅꯣ ꯄꯥꯕꯨꯡ ꯏꯃꯥ ꯀꯩꯗꯧꯅꯔꯒꯦ ꯑꯊꯣꯏꯕ ꯃꯥꯡꯒꯣꯟ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯛꯏ ꯅꯤꯡꯊꯦꯝꯅ ꯀꯩꯁꯨ ꯇꯧꯅꯗꯦꯗ ꯏꯆꯥ ꯊꯕꯛ ꯍꯜꯂꯛꯑꯕ ꯑꯍꯣꯏ ꯄꯥꯎ ꯑꯗꯣ ꯀꯩ ꯋꯥꯅꯣ ꯏꯃꯥꯒ ꯍꯥꯏꯅꯔꯝꯃꯤꯗꯨꯕꯣ ꯅꯄꯥꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯕꯒꯤ ꯂꯥꯏꯅ ꯋꯥꯔꯛꯇ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤꯕ ꯅꯤꯡꯊꯦꯝꯅ ꯄꯥꯛꯄꯤ ꯑꯊꯣꯏꯕꯅ ꯌꯥꯔꯦꯁꯦ ꯏꯃꯥ ꯑꯩꯒꯤ ꯀꯣꯐꯤ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯍꯣꯏ ꯏꯃꯥ ꯁꯦꯝꯕꯤꯔꯛꯑꯒꯦ ꯅꯪ ꯀꯥꯗ ꯂꯩꯔꯝꯃꯣꯀꯣ ꯑꯊꯣꯏꯕ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯔꯦ ꯅꯤꯡꯊꯦꯝꯅ ꯃꯃꯥ ꯅꯪ ꯅꯆꯥꯅꯨꯄꯥꯗ ꯄꯥꯟꯊꯣꯏꯒꯤ ꯋꯥ ꯄꯟꯒꯅꯨꯀꯣ ꯄꯥꯛꯄꯤꯗꯨ ꯄꯩꯊꯣꯛꯇꯨꯅ ꯆꯪꯈꯔꯦ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯊꯣꯏꯕꯁꯨ ꯃꯁꯥꯒꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯤ ꯑꯁꯣꯝꯗ ꯄꯥꯟꯊꯣꯏꯁꯨ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯈꯔꯗꯤ ꯐꯔꯦ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯗꯕꯤꯗ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯀꯟꯅ ꯑꯣꯟꯁꯤꯜꯂꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯀꯥꯟꯗ ꯇꯣꯟꯊꯣꯏ ꯃꯕꯨꯡꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯇꯣꯟꯊꯣꯏꯅ ꯇꯥꯃꯣ ꯇꯣꯔꯣꯕꯤ ꯀꯩꯗꯧꯔꯦ ꯇꯣꯟꯊꯣꯏ ꯃꯕꯨꯡꯒꯤ ꯐꯃꯨꯡꯗ ꯐꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯡꯃ ꯇꯥꯃꯣꯅ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯑꯗ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯀꯞꯂꯝꯕꯤ ꯅꯨꯄꯤꯗꯣ ꯇꯥꯃो ꯅꯪ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯑꯊꯣꯏꯕ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯅꯤꯡꯁꯤꯡꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯑꯗꯨ ꯅꯨꯄꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯑꯒ ꯀꯞꯁꯤꯜꯂꯝꯃꯤꯗꯨꯅ ꯇꯣꯟꯊꯣꯏꯅ ꯇꯥꯃꯣ ꯅꯪ ꯀꯣꯟꯅ ꯈꯪꯂꯛꯀꯅꯤ ꯃꯥꯅ ꯀꯞꯂꯝꯕꯒꯤ ꯃꯔꯝ ꯑꯊꯣꯏꯕꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯃꯥꯏ ꯃꯑꯣꯡꯗꯣ ꯑꯗꯨ ꯇꯥꯃꯣ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯇꯁꯦꯡꯅ ꯌꯥꯅꯤꯡꯂꯕꯣ ꯑꯩꯅ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯌꯥꯎꯈꯤꯕ꯭ꯔꯥꯅꯦ ꯇꯣꯟ ꯄꯥꯕꯨꯡꯅꯕꯨ ꯑꯩꯒꯤ ꯐꯠꯇꯅꯕ ꯇꯧꯒꯗ꯭ꯔꯣ ꯅꯪꯁꯨ ꯄꯥꯕꯨꯡ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯧꯅꯤꯀꯣ ꯑꯩꯗꯤ ꯏꯜꯂꯣꯏ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯇꯣꯟ ꯅꯪ ꯑꯗꯨꯃꯥꯏ ꯄꯥꯕꯨꯡꯗ ꯍꯥꯏꯅꯨꯅꯦ ꯀꯨꯏꯔꯕꯅꯤ ꯅꯪꯅ ꯄꯥꯕꯨꯡꯒ ꯊꯑꯣꯏꯅ ꯀꯧꯅ ꯉꯥꯡꯅꯗ꯭ꯔꯤꯁꯦ ꯑꯗꯨ ꯐꯠꯇꯕ ꯊꯕꯛꯅꯤꯀோ ꯇꯣꯟꯊꯣꯏꯅ ꯀꯧꯅꯅꯤꯡꯕ ꯇꯥꯃꯣ ꯑꯗꯨꯝ ꯀꯧꯅꯖꯧ ꯑꯩꯗꯤ ꯈꯔ ꯀꯨꯏꯅ ꯑꯗꯨꯃꯥꯏ ꯇꯧꯈꯤꯅꯤ ꯑꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣꯕ ꯑꯗꯨꯃꯥꯏ ꯀꯧꯅꯗ꯭ꯔꯤꯗꯣ ꯄꯥꯕꯨꯡꯒ ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩꯕꯒꯤ ꯇꯥꯃꯣꯁꯨ ꯀꯣꯟꯅ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯇꯥꯃꯣꯅ ꯈꯪꯂꯛꯑꯗꯤ ꯑꯩꯅ ꯁꯥꯎꯔꯤꯁꯤꯗꯒꯤꯅꯦ ꯍꯦꯟꯈꯤꯗꯣꯏꯅꯤ ꯄꯥꯕꯨꯡꯗ ꯑꯗꯣ ꯇꯥꯃꯣ ꯑꯩ ꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯎꯔꯗꯤ ꯅꯕꯨꯡꯗ ꯀꯩ ꯏꯟꯁꯤꯜꯂꯤꯅꯣꯅ ꯍꯥꯏꯔꯛꯑꯅꯤ ꯑꯩ ꯊꯣꯛꯂꯦꯀꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯤꯡꯊꯦꯝꯒ ꯍꯦꯛ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯊꯦꯡꯅꯔꯦ ꯇꯣꯟꯊꯣꯏ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯊꯦꯝꯗ ꯁꯨꯒꯠꯂꯝꯃꯒ ꯊꯣꯛꯈꯤ ꯅꯤꯡꯊꯦꯝꯅ ꯏꯕꯨꯡꯉꯣ ꯇꯣꯟꯅ ꯀꯩꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯅꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦꯗ ꯄꯥꯕꯨꯡ ꯅꯪ ꯗꯥꯏꯅꯥꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯐꯥꯎꯅꯩ ꯄꯥꯕꯨꯡ ꯍꯟꯗꯛꯇꯤ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯇꯣꯏꯅꯗꯤ ꯐꯥꯎꯅꯗ꯭ꯔꯦ ꯃꯣꯏꯅ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯗ꯭ꯔꯤꯉꯩꯗ ꯑꯦꯡꯒꯦꯖꯃꯦꯟ ꯔꯤꯡ ꯍꯥꯟꯅ ꯁꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅꯦ ꯍꯟꯗꯛꯀꯤ ꯗꯦꯠ 24 ꯈꯔꯕꯨꯗꯤ ꯋꯥꯠꯂꯤ ꯅꯪꯒꯤ ꯃꯣꯠꯇ ꯀꯩ ꯂꯩꯕ ꯑꯊꯣꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ
Pabung nachadi adugumadu kaya pamjadabani adubu moina pamlabadina akaibadi leite. Pare pare adudi ipa moida yare haina haikrage ko. Ichabu hojik kaidoromino ne. File ama sum yenglambane pabung. Pare pare nangsu nangi tawgadaba thabaktu tahoro ipa su thokrage. Ningthem su athoibagi kadagi tholai. Nongma hojinkhibana tha mari hojinkhre athoiba nongma numidang ama magi kada leiriba library room da lairik ama page tawbada leiramdabadagi lairik adu thiri lairik adu thibada laidi macha keychain ama lairik mayam thamliba adudagi pop launa tari athoiba keychain du paiduna yengi athoiba mamitta nupi amana dada ai kumtharageba nang hana changnamoba Haiba khonjel ama mana kongda sunthangna tarai masakti laksin phang khangdri athoiba makok tu ngahak paisili aduga athoiba tarakliba laidi macha ki sendu munna ya munna yengi athoiba magi library room da leiriba table maya duda laidi adu yengna changai aduga ma tapna famthai magi table dudagi saruk khara upudongna thammi adu pochai magi piklingegi memories oiba pot ngakta thamphamni ma adu chingthokpada magi phone amasu leirami phone adu hange tawbada mai yauramdre phone adu magi khangaugi pocket ta hapchinkhre aduga magi thamliba diary singdugi manakta amuk changlai leiriba diary mayam dugi maraktagi ama phat paikhatli diary du hek phaktokpaga aigi panthoi haina photo ga konana irami